Kuki MLAsing CSOsing January 12 da Wari Sannanaba SoO Groupna Koukhatkhre. Kuki singi oiba tokhaiba laingak ama lehanaba amasung ikuy-kuyda na pangthokadoriba mikok thibagi thabak asigi matangda khana-nainanaba United People's Front UPF amasung Kuki National Organization KNO na Manipur Legislative Assembly da Kuki gi lairiba MLAsing amasung Civil Society Organization singi miphamama punna phaminanaba January 12 da Koukhatkhre. Suspension of operation ki kangbu asina mari lainaba singda khanganba cherol aduda meeting adu kadaiwai da phamgadoribano haibadudi palakhide adubu mifam adu kangpokpi da pangthoklaba yabagi oithokpa lei pawasina hai Kuki jo singi political demand haibadi separate administration natraga union territory haibasi kamdongno oithokpa yagadagi amasung karamba makhalgi khongjang changsinba yagadagi haibadu mifam aduda nainagane masida sunatana Manipur gi tampaklamda civil society organization kharana Manipur da thokliba kanglup ki rang asi loisindriba makai mikok thibagi thabak chathabidana taksaliba sigi matangda makhoi gi oiba kari phirep lawgadagi amasung mikok thibadu da makhoina karamba thodang longnagadagi haibadu kupna nainagane